Union Home Minister Amit Shah ga lamdam asigi tongan nupi lupsing amadi kwairamban imba kaitel gi nupi singa ngasi unaduna housing state asida oidiba fibam asigi matangda kupna wari sanakrai Manipur da tokaiba administration thamloi Manipur gi apunbagi saktam kaihaloi haina Amit Shah na thaujaba piramlei wari sanaba adu ngasi ayuk pung 8 makai taba adwaidagi hauduna pung 12 fauba Raj Bhavan da satake wari sanaba adu da kwairamban imba kaitel ahumgi mihut yauna tongan nupi lupsing gi mihut tarana sarugyake Loinana wari sanaba aduda BJP Manipur Pradesh ki President A Sardasu yauke pung ama makai rom sataki ba wari sanaba aduda nupi singi mai kaitagi lamdam asida hujik oriba fibam gi matangda tongan ba wafam sing Amit Shah da thamki hairi Union Home Minister Amit Shah unabal oiraba matungda paumi singa unabada apunba Manipur kanba imalob amkel gi President El Nganbi amadi khwairamban nupi kaitel sinpam amadi saktam kan baluki President KSA Shantina tongan ba wafam sing palladana hai ngasi Union Home Minister ga unaba aduda Manipur da ethnic line da makhal amatagi tokaiba administration thamba yaroi shuda leriba kukila loba singna misham miyam da nomai kapsin ba amadi Myanmar masa singna kukila loba sing asida mateng pang sinduna India da invent tawrok liba si lefan gadabne Churchanpur da welcome Mizoram haina tharak liba sing asi yaba ngamloi state asida NRC sana halu housing thok liba irang asi kanana haubono haiba si marik sumna tidokpiu lamdam asida satharak liba narco terrorism gi thabak satharak liba si muthat piu amadi Manipur da kukila loba singa sathariba shu asi lehen bigano haibana sing ba tongan ba wafam sing thamke maduda Home Minister na lamdam asida tangdu leitaba hanjilaknaba akan bamong da honari Manipur da tokaiba administration ama thambagi wafam leite Manipur gi apunbagi saktam kaihaloi mahang numitarani gi matungda amuk Manipur da laktuna lamdam asida oriba pibam yengsingani atuba matamda lamdam asi mahusagi pibam da hanjilaklagani haina mahang na thapjaba thamlamki haina phongtorki Union Home Minister Amit Shah ga unabadu loirba matungda nupi lup singi mihut sing aduna Manipur gi Governor Anusia Uke ga su amuk tokaina unake hedi Honorable Home Minister na pirakpasi kari hai na pirai Manipur da ngasai na haijagi ba ethnic line da kariungba makhala matagi kaino khoi administrative unit semba yaroi haibasida man hairakpasi man thambirakpasi madu oigadra oiroidra haibadudi akoina kupna naina ba masangi man haibasi Manipur da ani thokpagi karigumba amata leite sungkai kairoi madu kaidana ba honagani ai numitarani gi matungda ai amu hana lakhigani aduga loinana ngasi numinini khaktang ngaibi ko ima iben singna pot maman hengatana wari base athuba matamda aikhoi maman hanagi chap chaba government rate pigani ngarang Delhi dagi thola khare pochei jingdo hayeng thungaragani haiba wafam thamai economic blockade na maram oraga wari ba mayam singje tu desh gi manung da soidana maki hangto kanda hanagi ahongba mamanda phanghangani sigida makta kaimta waganu hairei ago Manipur da separate administrative ama leiba haibase karimta oiroi da thabakni sigida makta pungning da sangka leibiganu thaja biganu tonga thaja biganu kaimta tawroi haibasi ma haire adagi NRC matang se khoina yang kanna haibasi da NRC se 3 month ki mamang da state government ma chigi ai ba che thoktana haugrabani committee semgrabani aduna Assam Nagaland Manipur mid ki adagi akhoi gi khubi ki print tawraga masi chapchana masi thabak lokhatkani haibadugi wafam do thamai